ऑनलाइन मणिपुरी यूट्यूब चैनल से यंग मैम पुनपू अमुक हन्ना तराम नौसरी अहमद नुंगाइतब पाव अपडेट थमजगे यूथ कांग्रेस मणिपुर की प्रेसिडेंट निंगथौजम पोपीलाल की ममा सकलब मबोक नहंदगी अनाब हेंजिलक्तुना लैरखिबा ngasi नुमिदांग पुंग 3 मिनट 5 ताबा मतमदा लैखिद्रे अबोक की थवाइना ईश्वर की खुयाखादा इंगना चिकना लैबा ओइरसनु रेस इन पीस अबोक अदुगा मथंगी अपडेट अमा थमजगे मथंगी अपडेट सिदी एक्सीडेंट तौबगी अपडेट नि हौजिक नेहकी ममांगदा फौडेल गोलाइदा I-20 आस्ता अमा खामलगा मपाल थुंगनिङैदा टाटा ट्रक अमना थुमजल्लगा चेनख्रे अदुबु असोकपन्दी याहुद्रे गारीदी खोंबांदा तादुना लैरे हाइना पाउ पिबिरकी अदुगा मथंगी अपडेट असिना सखंगदबसिंगना मियोय अमा नोंमैना कापतुना हलमले हाइबदुगी अनोबा अपडेट खरा थमजगे इम्फाल ईस्ट डिस्ट्रिक्ट की हांगांग पुलिस स्टेशन की मनुंगसना लैबा खुराई हाइक्रू मखोंगी तुरेन मपानदगी ngasi ayuk miyoy ama sakhangdabasingna nongmaina kaptuna halaga hundoklam le hairi ngasi ayuk miyoy kharna mafam aduda nongmaina panduna siraba miyoy ama leiramba thengnarakibani thodok aduga mari leinana hangang police station da pau piraba matung hangang police laktuna yengbada laikhidraba miyoy adugi makokki yet thangba sarukta nongmai maru ama panbagi dakpham leirami hairi manak nakpada kapthokraba point kuntraga nithoigi nongmai maru gi tokning ama su taramki hairi siraba miyoy adu kulai kusuni fit manga ga inchi mari rom wangani awawa machugi tupi ama upi higok machugi track suit ama setli khwangda jantrasi angango machugi sendan ama tongi laikhidraba miyoy adugi masada saktak se ama ta yawram dabana mahak masak maming khangba ngamdri thodok asigi matangda forensic science laboratory na piba report ki matung ina siram liba miyoy asi sahi kunga manga rongi lenga hoigani aduga mahak sibagi maram bullet injury ni asiba aksang asi rigmodis form tauba haure haibadi pung nipan rom ki mamang da sibo oigani thodok asi ngarang numidang athengbada thokpo oirambe yai hairi thodok topam da haingang police amadi forensic science ki team na thijalaba matung postmortem bi damakta jenims ki mokta thamkhre hairi video se yengbi bagi damakta mayam pumnam pu amukan thagachari anu update ki damakta nuksi video channel ne subscribe to thank you so much.